ꯑꯩꯈꯣꯏꯒꯤ ꯗꯥꯝꯁꯤꯗ ꯉꯔꯥꯡ ꯐꯥꯎꯕꯗꯤ ꯏꯁꯇꯤꯌꯥꯔ 5 ꯑꯗꯨ ꯁꯨꯡꯉꯩ ꯃꯇꯝꯁꯤꯗ ꯏꯁꯇꯤꯌꯥꯔ 5 ꯑꯗꯨ ꯊꯨꯝꯒꯗꯕ ꯏꯟꯆꯤ 4ꯃꯨꯛꯇꯤ ꯍꯧꯔꯕꯅꯤ. ꯉꯁꯤ ꯑꯌꯨꯛ ꯁꯤꯗꯗꯤ ꯏꯁꯇꯤꯌꯥꯔ 3 ꯁꯨꯕꯩ ꯇꯪꯈꯥꯏ ꯐꯥꯎꯗꯤ ꯆꯟꯁꯤꯟꯈ꯭ꯔꯦ. ꯁꯤꯒꯤꯁꯦ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯨꯟ ꯑꯁꯤ ꯐꯥꯎꯗꯤ ꯊꯨꯝꯈꯤꯕꯅꯤ ꯅꯍꯥꯟꯋꯥꯏꯒꯤꯗꯣ. ꯑꯗꯨꯒꯤ ꯆꯥꯡꯗꯨ ꯌꯧꯒꯗꯧꯔꯤ. ꯏꯁꯤꯡꯗꯤ ꯌꯥꯝ ꯀꯟꯅꯕꯨꯗꯤ ꯆꯦꯟꯗꯦ. ꯏꯝꯐꯥꯜ ꯇꯨꯔꯦꯟ ꯆꯥꯎꯈꯠꯄ ꯃꯥꯜꯂꯤ ꯌꯥꯝꯅ ꯏꯁꯤꯡꯁꯦ. ꯉꯁꯤ ꯑꯌꯨꯛꯁꯤꯗ ꯏꯆꯦꯜ ꯈꯔꯗꯤ ꯅꯥꯏꯔꯦ ꯇꯨꯔꯦꯟ. ꯏꯁꯤꯡꯁꯤ ꯂꯨꯅ ꯇꯔꯨ ꯂꯩꯔꯝꯕꯅꯤ. ꯑꯗꯨ ꯏꯁꯤꯡ ꯆꯦꯟꯊꯔꯛꯄꯗꯒꯤ ꯅꯩꯈ꯭ꯔꯦ ꯏꯁꯤꯡꯁꯦ. ꯍꯣꯔꯦꯟ ꯑꯃꯨꯛꯀ ꯌꯦꯡꯁꯤ. ꯁꯤꯒꯤ ꯑꯃꯨꯕ ꯃꯈꯨꯜ ꯑꯃ ꯄꯥꯏꯞ ꯍꯥꯞꯄꯝꯕꯒꯤ ꯃꯈꯨꯜ ꯑꯁꯤ ꯌꯧꯒꯗꯕ ꯐꯨꯠꯈꯥꯏꯃꯨꯛꯇꯤ ꯋꯥꯠꯂꯦ. ꯁꯤꯒꯤꯁꯤ ꯐꯨꯠꯈꯥꯏꯃꯨꯛ ꯋꯥꯠꯂꯤ. ꯍꯣꯔꯦꯟ ꯑꯃꯨꯛꯀ ꯌꯦꯡꯉꯒ ꯀꯌꯥꯝ ꯌꯥꯝꯅ ꯍꯦꯟꯒꯠꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ. ꯏꯁꯤꯡ ꯈꯔ ꯆꯦꯟꯕ ꯍꯧꯔꯦ. ꯗꯥꯝꯒꯤ ꯁꯇꯔ 3ꯗꯤ ꯂꯣꯏꯅ ꯆꯤꯡꯈꯠꯂꯒ ꯑꯣꯄꯟ ꯇꯧꯔ ꯊꯝꯃꯕꯅꯤ. ꯁꯤꯗꯒꯤ ꯂꯝꯄꯥꯟꯁꯤ ꯑꯁꯤꯗꯁꯨ ꯑꯗꯨꯝ ꯈꯪꯒꯅꯤ. ꯁꯤ ꯂꯝꯄꯥꯟꯁꯤ ꯊꯨꯝꯕꯗ ꯏꯁꯤꯡ ꯍꯦꯟꯒꯠꯇꯦ ꯍꯥꯏꯕꯗꯣ. ꯑꯗꯨꯒ ꯁꯤꯗꯒꯤ ꯃꯈꯨꯟꯁꯤꯅꯁꯨ ꯑꯗꯨꯝ ꯈꯪꯒꯅꯤ ꯆꯥꯡꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯍꯦꯟꯒꯠꯄꯒꯦ. ꯅꯣꯡ ꯆꯨꯗ꯭ꯔꯕꯅꯤꯅ ꯏꯁꯤꯡꯁꯤ ꯃꯌꯦꯡ ꯇꯥꯔꯛꯀꯅꯤ ꯍꯥꯏꯅꯗꯤ ꯈꯜꯂꯤ. ꯆꯤꯡ ꯂꯣꯝꯗ ꯆꯨꯕ꯭ꯔꯥꯗꯤ ꯈꯪꯗ꯭ꯔꯦꯀꯣ. ꯇꯝꯄꯥꯛꯀꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯗꯁꯨ ꯆꯨꯗ꯭ꯔꯦ. ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯑꯌꯥꯝꯕ ꯅꯣꯡ ꯆꯨꯗꯦ. ꯏꯝꯐꯥꯜ ꯇꯨꯔꯦꯟꯁꯤ ꯀꯨꯝꯃꯒ ꯌꯦꯡꯅꯤꯡꯕꯅꯦ. ꯑꯗꯨ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕꯁꯤꯗ ꯀꯨꯝꯕ ꯉꯝꯗꯦ. ꯍꯣꯔꯦꯟ ꯀꯨꯝꯕ ꯌꯥꯕ ꯌꯦꯡꯒꯦ. ꯏꯝꯐꯥꯜ ꯇꯨꯔꯦꯟꯒꯤ ꯔꯤꯄꯣꯔꯠ ꯑꯝꯇꯁꯨ ꯊꯝꯒꯦ ꯍꯣꯔꯦꯟ ꯃꯔꯝ. ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯄꯨꯡ 7:35 ꯐꯥꯎꯗ ꯁꯨꯃꯥꯏꯅ ꯂꯩꯔꯤ. ꯑꯇꯤꯌꯥꯁꯤ ꯌꯥꯝ ꯇꯔꯨꯅ ꯂꯩꯔꯦ. ꯅꯣꯡ ꯊꯣꯏꯅ ꯃꯪꯗ꯭ꯔꯦ. ꯐꯨꯅꯥꯟ ꯃꯔꯤꯡ ꯆꯤꯡꯒꯁꯤ ꯌꯥꯝꯅ ꯂꯪꯅ ꯎꯔꯦ. ꯉꯔꯥꯡꯒꯗꯤ ꯁꯨꯡꯎ ꯎꯗꯕꯅꯤ ꯐꯨꯅꯥꯟ ꯆꯤꯡꯁꯤ.